Ngasisu video hꯧꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦ ꯆꯦꯅꯦꯜ ꯑꯃꯈꯛ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯝꯒꯦ ꯃꯃꯤꯡꯅ ꯂꯥꯏꯁ꯭ꯔꯝ ꯅꯤꯡꯉꯣꯜ ꯑꯅ ꯂꯩꯕꯅꯦ ꯃꯥꯒꯤꯁꯦ ꯆꯦꯅꯦꯜ ꯍꯥꯡꯕ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯊꯥꯒꯠꯇ꯭ꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯃꯥꯒꯤ ꯆꯦꯅꯦꯜꯒꯤ ꯂꯤꯡꯛꯇꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯈꯤꯇꯪ ꯊꯨꯅ 1K ꯌꯧꯍꯜꯂꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯒꯤ ꯗꯇꯥ ꯆꯤꯆꯦ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯊꯥ ꯑꯃ ꯐꯥꯖꯔꯦ ꯊꯥ ꯑꯃꯁꯤꯗ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ 1,100,100 ꯌꯧꯖꯔꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩ ꯉꯝꯖꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯁꯦꯠ ꯍꯣꯏ ꯑꯩ ꯁꯦꯠ ꯈꯔ ꯇꯧꯋꯦ ꯑꯗꯨꯒ ꯑꯩ ꯑꯇꯣꯞꯄ ꯐꯅꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯅꯣꯛꯀꯗꯧꯕꯗꯤ ꯀꯌꯥ ꯁꯦꯝꯕ ꯍꯩꯖꯗꯦ ꯑꯗꯣ ꯁꯦꯝꯖꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯚꯤꯗꯤꯑꯣ ꯍꯧꯗ꯭ꯔꯤꯉꯩꯗ ꯋꯥ ꯈꯔ ꯉꯥꯡꯉꯝꯒꯦ ꯑꯗꯨꯗꯤ ꯀꯩꯅꯣꯗ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯃꯣꯏꯗ ꯍꯨꯜꯂꯒ ꯉꯥꯡꯕꯗ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯣꯡꯖꯕ ꯀꯥꯟꯅꯕ ꯀꯩꯝ ꯂꯩꯇꯦ ꯃꯌꯥꯝꯁꯨ ꯉꯥꯡꯕꯤꯒꯅꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯤ ꯅꯨꯄꯥꯗꯤ ꯑꯗꯨꯅꯤ ꯅꯨꯄꯤꯗꯤ ꯑꯗꯨꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯑꯁꯣꯏꯕꯗꯣ ꯊꯤꯒꯠꯅꯔꯒ ꯅꯪꯅ ꯁꯣꯏꯕꯗꯣ ꯐꯠꯇꯦ ꯆꯨꯝꯊꯣꯛꯄꯤꯕꯅ ꯐꯕ꯭ꯔꯥꯅ ꯈꯜꯂꯦ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯏꯅ ꯇꯧꯕꯗꯨꯅ ꯍꯥꯏꯕꯅꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯃꯤ ꯑꯃꯒ ꯀꯩꯁꯨ ꯃꯣꯠ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯖꯩ ꯑꯗꯣ ꯃꯌꯥꯝꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯈꯜꯂꯒ ꯇꯧꯕꯤꯌꯨ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯃꯒꯤꯁꯨ ꯅꯠꯇꯅ ꯑꯩ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯈꯜꯂꯒ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯣ ꯂꯥꯏꯛ ꯇꯛ ꯇꯧꯁꯜꯂꯣꯀꯣ